Puba Thangba Ngamloidaba Senkhai gi Mayokta Khangabok da Wakat Mipham Phamkhre. Khangabok Kaithel da Lairiba Dukan Sing Amadi Lanayum Singda Puba Thangba Ngamloidaba Sen gi demand Taurakpa Khudakta Lepu. Individual Senkhai piba ngamjaroi aki akhang pibiganu aikhoi maitai macha ngaktani haina ngasi Khangabok awang laikai Mairapaibi amadi Khangabok apunba Mairapaibi lupna sinduna Khangabok Bazar Mamang National Highway 102 da lambi tangkhai thingduna Wakat Mipham Phamkhre. Dukan, pharmacy amadi kaithel sing tingzinduna chathakiba Wakat Mipham aduda saruk yakibi Khangabok Part 1 Mairapaibi gi President Thauchom Tunanbina haikibada Khangabok Bazar da dukan famliba sing amadi yumda demand lakpa asi yamna laibak thibani. Mateng pangloi haiba nati adubu Puba Thangba Ngamloidaba mawongda demand taurakpa asidi tauhanjaningde hairaduna prajana angamba mateng pangbada harau laubiyu haiki. Dukan thonglon bagi fibamda laknaba amadi yumda wana thabak suzariba singi awaba yenglaga ngasigi Wakat Mipham asi pangthokpani. Puba Thangba Ngamloidaba Senkhai thumkhai sing asi tawbagi mahutta angamba mateng pibada harauna laubiba piriba singnasu harauna leihauduna nungsi chanana aikhoi khudingmak hingminnasi haiki. Ngasigi Wakat Mipham aduda sel khaibagi namada miyamda awaba piba tokpiro maselda demand tauba lepsi Puba Thangba Ngamloidaba demand taubiganu sel khaibagi namada miyamda awaba piba tokpiro Manipur miyamgi thajaba manghanbiganu amadi aikhoi maselgi marakta awaba pinagumsi haina thaba placard singsu sizinaki. Haibadi akoina mateng pangoi haiba nataba makoina Puba Thangba Ngamloidaba kaya hairakpache akoina tawhaningdaba akoi prajana angamba mateng pangbado moina su harau laubiba akoina su harau leijauba Puba Thangba Ngamloidaba kaya taura agadi akoida dukan phamiba dukandar sing dukan thong ronchil lage hairakpa amadi yumda tanjaraga chujaraga tauriba kaya sigi awaba kaya urakpa asidagi akoina ngasigi sine protect ase phamjabani akoina makha tabada akoina haijaningidi icha singda asigumba Puba Thangba Ngamloidaba Senkhai thungai je taubagi mahutta angamba akoina angamba mateng pibada chaisuna ju harau laubiba akoina ju harau makoigi damak mateng pangnaraga nungchi chanana hauraiba samajida angang nubi amadi hauraiba akoigi ngasigi leiriba prajamiya mase nungchi chanana akoi punamak hingminasi haibagi wakhallonda ngasi Khangabok Bazar sida akoina sinen protect asi phamjabani makha tabada akoina haijaningbadi chaisu singda angamba mateng pibada harau laubiyu Puba Thangba Ngamloidaba kaya akoida haibase haibiraga nu haiba wai khara che haijaraga ngasigi sinen protect asida akoina haide cha singida du jaifa mangon pijari akoi gisu harau nungchi chanana punsi nungsangna ekta kaidana akoi masen lala se ngamna nabagi damak hingminasi